ngasi gi miyam da purak liba Muhammar Gaddafi kari maram gi damakta hatkhibano haiba asigi matangda Muhammar Gaddafi Libya gi luchingba moina sahin nipuni thoi mahak ki leibak Libya chu sason toroga leiramba adugumba luchingba mani ing sok lising chamapan humapan dagi lising anni ga supna trama thoi habda yamna asang matam da prithvi gi oina luchingba singna makhoi na pairiba phamsing adugi manung singna khwai dagi sangna pairamba modern world gi oina adugumba luchingba amani Muhammar Gaddafi mahakpu kari maram gi damakta hatkhibano haibase mahak hatkhiba asigi maram yamna leiko ahanbada mahak hatkhiba gi maram ase mahak pan Africa haibadi Africa gi leiriba tongan ba Africa continent da leiriba ka leibak yankhai hen ba ase masi apunba oina amatang punchinraga leibak amana leibak hanthani yengba masigi mayok da lepna bagi damakta pan Africa haiba ideology sibu yamna thazaba adugumba luching purin amani ma masina maram orga America amsung atoppa maga chatminerba leibak singi damakadi hairiba ase makogi khurau thangba amasung makogi thabuk thoromsinde yeppa mo oina thoi Muammar Gaddafi gi pan Africa gi vision ase ani subada Muammar Gaddafi ne Africa gi leibak singsi gi oina apunbagi oina makogi single dinar currency amu ohenba makogi paisa se sana amasung lupa ta paisa ohenba makogi pochei leiba yonba masigi matang ase thau makoina atoppa leibak ta yoliba sing ase dollar gi mahutta America gi dollar gi mahutta hairiba dinar asina oina ollaga yonba se Muammar Gaddafi gi mahaki pandam nim chung mahaki apamane ba European leibak sing gi European Union hariba Europe mayam na punsal laga leiriba leibak asigi su makogi tongan ba currency makogi gi leibak kun thra se gi oiba currency paisa se amma khatang oina chatne ba adu maina tawraga Africa gi su currency amma chatna ge tawego masin hariba asina America chapminari belebak singi da makadi mahak asi yek number 1 aduna maram oraga America amsu nato lan misinam ing soli singa ni ga drama thoi sidam America ga pullaga leiriba Libya gi praja mayam su government gi agent khara ga manaraga mahak asi hat khibani ahum subada mahak na education mahitam hamsing electricity maigi health ana laying sang hairi basing asi Libya gi oina kariguma paisa amplot free healthcare ni free education ni free electricity oiba machine maram oiraga mahak ase leiriba America am so makogi nato kangbu na mahak hat kribani aduga mari subada mahak ase Libya gi leiriba praja khuding maki oina Libya gi leiraba yum palaba nupa nupi khuding maki oina housing yum leiba haiba se human right ni miyoi bagi hak amani haiba mari subada Libya gi oina mipung khuding maki yum amum leigadabani yum leigadabani haiba se mahaki oibe agenda ni amsu human right ni haiduna mahakna fundamental right miyoi ba amagi tawdaba yadaba thabuk thorom ne harameba aduna maram orga mahak ase America gi yeknabani manga subada graduation loiraba nupa nupi khudingmakta stipend paisa piba makogi oina tha gi oina thabak ama fangri hawa tha gi tolo piba nauna luhung laba miyoi sing asigi damakta makogi senmilon fanabagi damakta mahakna stipend tha gi oina ahan ba piba horami amasung makoi sing adu yum sana bagi damakta matam dugi oina Libya gi currency da paisa oina lupa lakh manga gi chang da mahakna pirammi masi si sumnagi oina paper da table da thambanate directly oina practically loin pung khuding makta oina fanghan graba Muammar Gaddafi gi tamthiba sasonni taruk subada thaudagi lakliba pothok khudingmak ase Libya gi prajam pung khudingmakta masigi senthung phanghanba lupa am oigera lupa ani oigera all revenue for all Libyan citizen ko masina maram oira aga mahak America gi yeknabani taret subada nongchup leibak singi oina supnam sasan tawraga makhone linkhatliba West World Bank International Monetary Fund haribasing asidagi Libya da oina senthang kai trakpa loan pirakpa se mahakne yaramde maramdi Libya gi oina Africa gi oina makogi pothok laje aduna self reliance isana isabu thabuk pizaba haibase masigi wakhallona se Muammar Gaddafi gi apambane nipan subada Libya gi oina leiriba mipung khuding makta eligible haibadi loan loba yarba mipung khuding makta loan na se pibu matam da makoina 0% interest ta piba haibadi senthoi paisa lupa ama pho paisa siki ama pho hapta bida makogi leiriba loan gi facilities e piriba adu akoigi India yengbai atop leibak sing yengbai ko akogi India gi oina loan lawrubana maram orga farmer kaya lawmi kya gi punsi pi khamna kre amasung loan lawthokhaga India dagi oina karor lakh lawthokhaga atop mapalamda atop lam country Dubai da UK da London da Canada da tongan ba lamsing as chiela go in leireba masina aikogi leiriba praja sing da kyam gan akaiba pi habido aikogi oina 2014 gi matung dagi na hojik phawde India gi lairaba hana lairaba oiram da miyoi karor tratruk ase hoji lairaba ohen khabaneba mapan subada mahaka se aduki matik yamna mahana colonial
supnam sasan tauba leibak amana leibak amu orpa nei basi masigi mayok tam hakna thabuk torom mi amusung prithvi gi oina leibak kaya dagi horiba makogi ihau resistance movement amusung mama leibak nu siba amusung marom dom lepsa ge na horok lib ihau singa se masida Muhammar Gaddafi na paisa gi oiba atop atop mateng kya amrom pange khudam oina mahakna mateng pangkhriba se prithvi gi hoju thoiba Palestine na mahakna adukki matik amna mateng pangki paisa gi oina su sana thakna mateng pangba hendok tuna mahakna khuchu kulai training tauba Maruina Fata, Aduga later me Palestine Liberation Organization, Aduga Housing of Land, so there were Hamas Kang Buddha Mahakna, Mating Panki, Makogi, Kutu, Kulai Piki, Amasu, Makoi, Korak Lago Oina, military training power Piki, Paul Lady, Muhammar Gaddafi, Tarasubada, Livia said, Marbumina question like a label, Lamni, Aduna Makogi, Lau Singut Omatam, the Sing Fang Dabagi, Kudon Sada, Mayone, Masina, Maram Orga, Matam Dugi, Oina, pretty with a quite a sang, so quite a chauba, Mio Bena Saba. Largest man-made canal se Muhammar Gaddafi na Libya ki praja mayam da khusin nagi amasung mahi morom puthoknaba gi damakta hariba yamna phattaba praja mayam gi damakta makhoida freedom mai phanghanba mahi masing tamba phanghanba adu ana laying sina piha sanghandaba nauni yum palaba kangbu singda piha piba amasung makhoige thawuk phangdriba naha singda tha gi ona tol piha piba aduga lakliber oil revenue thawdagi phangliba paisa mayam ase Masi praja mayam de loina phanghanba hariba yamna afattaba sason ase masi tawbagi damakta Muhammar Gaddafi ase NATO amasung atopal NATO ga chatminareba leibak sina punna mahakki leibak asibu ing sok lising ani ga trama thodi invasion tawraga country asi pumang manghalaga Muhammar Gaddafi wo hatki